ꯉꯁꯤꯗꯤ ꯂꯐꯣꯏꯒꯤ ꯆꯤꯞ ꯍꯥꯏꯕꯁꯨ ꯌꯥꯏ ꯐ꯭ꯔꯥꯏ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨ ꯎꯠꯄ ꯇꯥꯛꯆꯒꯦ ꯇꯧꯕꯅꯤ ꯁꯤꯁꯦ ꯖꯍꯥꯖꯤ ꯂꯐꯣꯏꯅꯤ ꯃꯨꯟꯗ꯭ꯔꯤꯕ ꯃꯄꯨꯡꯗꯤ ꯐꯖꯅ ꯃꯅꯨꯡꯁꯦ ꯆꯥꯎꯔꯕꯀꯣ ꯑꯇꯣꯞꯄ ꯂꯐꯣꯏ ꯂꯣꯏꯅ ꯌꯥꯏ ꯃꯨꯟꯗꯕ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯃꯁꯤꯅꯦ ꯑꯩꯅ ꯉꯁꯤ ꯁꯦꯝꯕꯗ ꯍꯥꯞꯆꯗꯣꯏꯁꯦꯀꯣ ꯀꯔꯤ ꯄꯇꯥ ꯈꯔꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯈꯔꯅꯦ ꯁꯤꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯍꯥꯏꯗꯤ ꯄꯣꯠꯂꯝ ꯑꯍꯨꯝꯁꯦ ꯁꯤ ꯈꯛꯇꯅꯤ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯕꯥꯎꯜꯒꯨꯝꯕ ꯀꯣꯝꯄꯥꯛꯀꯨꯝꯕ ꯑꯃ ꯂꯩꯔꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯏꯁꯤꯡꯗ ꯈꯔꯗꯀꯣ ꯑꯗꯨꯒ ꯃꯆꯨ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯝꯄ꯭ꯔꯥ ꯁꯨꯃꯥꯏꯅ ꯁ꯭ꯂꯥꯏꯁ ꯑꯣꯏꯅ ꯑꯃꯅꯤ ꯑꯍꯨꯝ ꯃꯔꯤ ꯁꯣꯏꯔꯒ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯁꯤ ꯁꯦꯝꯃꯤꯁꯦ ꯂꯐꯣꯏꯁꯤ ꯍꯣꯔꯦꯟ ꯁꯣꯏꯕ ꯃꯇꯝꯗ ꯁꯤꯗ ꯇꯤꯡꯉꯒ ꯊꯝꯅꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯐꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯆꯥꯕ ꯌꯥꯕ ꯂꯐꯣꯏ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯁꯦꯝꯃꯒꯗꯤ ꯍꯦꯟꯅ ꯕꯅꯥꯅꯥꯗꯣ ꯆꯤꯞꯇꯣ ꯍꯦꯟꯅ ꯆꯥꯎꯒꯅꯤ ꯁꯤꯅ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯃꯆꯥꯅꯤꯅꯅꯦꯀꯣ ꯈꯤꯇꯪ ꯆꯤꯞꯇꯣ ꯄꯤꯛꯄꯅꯦꯕ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯁꯤ ꯌꯥꯝ ꯁꯦꯝꯃꯒ ꯆꯥꯏ ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯈꯣꯛꯄꯒꯤ ꯃꯑꯣꯡꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯐꯣꯏ ꯃꯨꯜꯂꯒ ꯃꯀꯨ ꯈꯣꯛꯄꯒꯤ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯗꯥꯛ ꯂꯩꯕ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯗꯥꯛ ꯍꯛꯄꯤꯔꯣ ꯑꯗꯨꯒ ꯊꯥꯡꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯅꯨꯡꯁꯤꯗ ꯍꯟꯖꯟꯕꯤꯔꯣ ꯑꯗꯨꯒ ꯈꯨꯠꯅ ꯁꯦꯠꯄ ꯑꯗꯨꯝ ꯌꯥꯕꯅꯦꯀꯣ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯦꯛꯅꯤꯛ ꯑꯃꯁꯨ ꯑꯩ ꯇꯥꯛꯆꯔꯛꯀꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯈꯔ ꯅꯞꯄꯅꯤ ꯑꯗꯨꯒ ꯆꯨꯁꯨ ꯌꯥꯝ ꯈꯨꯠꯁꯨ ꯌꯥꯝ ꯆꯨꯕꯅꯦ ꯑꯗꯣ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯊꯝꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯆꯨ ꯊꯨꯝ ꯑꯗꯒꯤ ꯆꯝꯄ꯭ꯔꯥꯗ ꯇꯤꯡꯉꯒ ꯊꯝꯕꯗꯨꯅ ꯃꯥꯒꯤ ꯃꯆꯨꯁꯦ ꯃꯨꯁꯜꯍꯜꯂꯣꯏ ꯑꯗꯨꯒ ꯍꯥꯎꯕ ꯍꯦꯟꯒꯅꯤ ꯈ꯭ꯔꯤꯁꯄꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤꯅꯤꯀꯣ ꯃꯥꯏ ꯃꯤꯛꯁꯔꯁꯦ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯣꯏꯕꯤꯔꯅꯤ ꯆꯥꯡꯗꯣ ꯀꯌꯥꯝ ꯄꯥꯒꯗꯒꯦꯗꯣ ꯊꯥꯡꯅ ꯁꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯇꯧꯅꯕꯗꯣ ꯑꯗꯨꯗ ꯒ꯭ꯔꯦꯠ ꯇꯧꯕꯁꯨ ꯌꯥꯏ ꯑꯇꯣꯞꯄ ꯑꯃꯅ ꯁꯨꯃꯥꯏꯅ ꯏꯔꯥꯏ ꯂꯥꯏꯕꯤꯗ ꯊꯥꯡꯅ ꯄꯥꯇꯛ ꯄꯥꯇꯛ ꯃꯀꯨꯗꯣ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯄꯤꯌꯣꯔ ꯕꯅꯥꯅꯥ ꯆꯤꯞ ꯁꯦꯝꯕꯒꯤ ꯕꯅꯥꯅꯥ ꯑꯁꯪꯕꯅ ꯄꯀꯧꯔꯥ ꯁꯦꯝꯕꯒꯤ ꯎꯠꯆꯈ꯭ꯔꯕꯅꯦꯀꯣ ꯑꯗꯨꯒꯤ ꯂꯤꯡ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯖꯅ ꯄꯤꯖꯔꯝꯒꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯣ ꯁꯤ ꯇꯤꯡꯉꯅꯤ ꯃꯤꯅꯤꯠ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯍꯩꯔꯅꯤ ꯊꯥꯎꯗꯤ ꯑꯩꯈꯣꯏꯅꯅꯦꯀꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯑꯗꯨꯝ ꯐ꯭ꯔꯥꯏ ꯇꯧꯒꯗꯕ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯐ꯭ꯔꯥꯏ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯂꯣ ꯐ꯭ꯂꯦꯝꯗ ꯐ꯭ꯔꯥꯏ ꯇꯧꯔꯗꯤ ꯈ꯭ꯔꯤꯁꯄꯤ ꯑꯣꯏꯗꯕꯅꯦꯀꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯐ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯑꯣꯠꯂꯒ ꯑꯣꯠꯄꯤꯕꯒꯤ ꯃꯔꯝꯁꯨ ꯅꯞꯁꯤꯟꯅꯗꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯌꯣꯕ ꯈ꯭ꯔꯤꯁꯄꯤ ꯑꯣꯏꯔꯕ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯤꯕ ꯍꯥꯏꯗꯣ ꯌꯥꯝ ꯂꯥꯏꯕꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯕꯅꯥꯅꯥꯒꯨꯝꯕ ꯍꯧꯕꯤꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯧꯋꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯇꯣꯏꯅ ꯕꯅꯥꯅꯥ ꯑꯁꯪꯕꯁꯦ ꯍꯦꯛꯑꯒ ꯕꯅꯥꯅꯥ ꯆꯤꯞ ꯑꯗꯒꯤ ꯕꯅꯥꯅꯥ ꯐ꯭ꯔꯥꯏ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯒꯤ ꯇꯥꯏꯞꯇꯁꯨ ꯑꯩ ꯍꯧꯋꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯄꯨꯔꯥ ꯁꯤꯒꯤ ꯇꯦꯛꯅꯤꯛꯁ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯦꯛꯅꯤꯛꯇ ꯕꯅꯥꯅꯥ ꯆꯤꯞ ꯑꯗꯒꯤ ꯕꯅꯥꯅꯥ ꯄꯀꯧꯔꯥ ꯍꯧꯔꯒ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯖꯔꯝꯒꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯈꯣꯟꯁꯦ ꯇꯥꯕꯤꯌꯨ ꯀꯌꯥꯝ ꯐꯖꯅ ꯈ꯭ꯔꯤꯁꯄꯤ ꯑꯣꯏꯔꯤꯅꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯅꯥꯅꯥꯁꯤ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯗ ꯍꯧꯕꯤꯔꯗꯤ ꯁꯨꯃꯥꯏꯅ ꯆꯥꯕꯤꯌꯨ ꯂꯩꯇ꯭ꯔꯒꯁꯨ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯒꯤ ꯂꯐꯣꯏꯗꯣ ꯂꯩꯔꯒ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯒ ꯆꯥꯕ ꯌꯥꯕꯅꯤ ꯌꯥꯝ ꯑꯣꯏꯅꯝꯅ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯌꯥꯔꯇꯥꯏꯠ ꯖꯥꯔ ꯑꯃꯗ ꯊꯝꯖꯤꯜꯂꯒ ꯑꯗꯨꯝ ꯍꯞꯇꯥ ꯑꯃ ꯆꯥꯕ ꯌꯥꯕꯅꯤ ꯃꯈꯣꯟꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯀꯔꯤ ꯄꯇꯥ ꯈꯔꯗꯣ ꯁꯨꯝ ꯐ꯭ꯔꯥꯏ ꯇꯧꯔꯅꯤ ꯀꯔꯤ ꯄꯇꯥꯁꯤ ꯌꯥꯝꯅ ꯃꯥꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯚꯦꯂꯨ ꯌꯥꯝ ꯋꯥꯡꯕꯅꯦ ꯃꯌꯥꯝ ꯀꯔꯤ ꯄꯇꯥ ꯆꯥꯕꯤꯌꯣ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔꯗꯨꯁꯨ ꯑꯩꯅ ꯐ꯭ꯔꯥꯏ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯁꯤꯗ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯉꯁꯥꯏ ꯐ꯭ꯔꯥꯏ ꯇꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯗꯣ ꯕꯅꯥꯅꯥꯗꯣ ꯑꯁꯪꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯨꯝ ꯈꯔ ꯊꯥꯛꯄꯤꯔꯅꯤ ꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯊꯨꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯇꯤꯡꯕꯗ ꯈꯤꯇꯪꯗꯅꯦ ꯊꯥꯛꯏꯗꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯈꯔ ꯊꯥꯛꯑꯅꯤ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯗꯤꯁ ꯑꯣꯏꯅ ꯆꯥꯕꯁꯨ ꯌꯥꯕꯅꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯒ ꯊꯛꯄꯁꯤꯗ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯉꯥꯡꯁꯨ ꯌꯥꯝ ꯄꯥꯝꯕꯅꯦ ꯕꯅꯥꯅꯥꯗꯤ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯐ꯭ꯔꯨꯏꯠꯁꯨ ꯑꯣꯏꯕꯅꯦ ꯑꯁꯪꯕꯅꯁꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯅꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯩ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯊꯪ ꯀꯔꯤ ꯇꯧꯒꯦꯁꯨ ꯍꯥꯏꯕꯤꯔꯛꯎ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ